माइब तोमचा मंत्र सोलंबदो चप लेप्तुना लंगसिलक्लिबा पोसकदो येंगमे मियोय सुदबा अंगांग अमगी मितम ई मतुम ओइरमखे ई मतुम दुबदा माइबदो खौतप चारमे तोमचा ई मतुम दुदे येंगदुना मबुनिंगदा खलमे थवायसे अमखक्ता नते अहुमनि लाक्लिबसे मतौ करमना अैगी मायोक्नबा ngamgani ngamlaroi aina ahangi matam oirakpasida makhoina ibu soidana ngamkhigani ai hojik kari tauba tai fare oiningba oirasna ai aroibu oina aigi ngamjaba thongna puthukla kanagi thawaino haibasi matang khangdoklage thawaido sauna wangang lai aibu sumna kauraga aigi matam mangalliba karigino kabla kudu karaba ahalgi matam oiraba he amaiba nangi thawaibusu ngasidi aina lauragani hayo nang naibu kaubugi maram maiba tomsa nophet tauraga thausadan hairi aigi thawai lauraga nangi apamba fanglani khallabadi aibu mitkupsida halu पंथरगनो अदुगा मन हे थवाई नंगी निंगमद्रबा थवाईदुना लमन चिंगे खल्लिबदो मतेंग पांगे अमदि नंगबु सुलाइरमलेंदा इंगना चिकना लहनखिनबा खनबदगी नंगबुइना मफमसिदा कौरिबनी वादु ताबदा थवाईदो निंगमदना हिक हिक कपलके ngasi phawgi manungda aigi pendawgi tengtha ko kanana su tabi kide adu ngasi ipa saklaba amai bana hakna aigi pendraba thawai sigi khungul libirakle asumna thawai ado asengba miyoibagi saphamda tapna olaki maiba tomza sapham adu ubada mathamoi aduki matik kairame ibema nangbu kanano nangna naupuriba angang aduna kanagi soktharaba maithongado piroinaba minu ama nokladuna ipa saklaba amaiba aigi min abem kawi ai arapa kungung amadagin aigini haibada hanne yengbada kanasu leit nasana naupuriba angang ase atai kanagi sunate mabuk sel sumdraba asauram pamba nupibu sanapot kum khanba lembagini mana ibu apang mini khanduna laungnam tawduna thajanki hairambani mana aibu soiduna lawwa lakani adu madi lakhidre Abem kai de legi nangbo kauruklibudo abem gi mani rasinani abem na kai haigi ne ai mathakta phi khara phawrubani phi amani dang phawbada adu kuina changna bro ibema nang ne haibidisini mi oiroi haibisini ko mathi bongna bora bora sariba mit maini khangda kai kit kit namliba thabak ama tawbadna pung chatre sijakro aibasu yade kayam kuinano nangale minagadawrisibo saita aine pumpen he pelabani abem kin hoine chatlugi sakti asaina loiraga thidoklaga thanamlabani lawpengba chatpado kana haikragi ne is kaya da haikraba minai nang leina atopa mi amu niklu khidro lemja sabadi yararoi ne haujik se ching se yam tang labani nasana khang phana su chawre nang bu karimta ikai ba kado khangdrabo mapanda ngangnaribudu tarduna ningthem tholaktuna karino nani namongna ngasai dagi sariba wari dubo rasi
ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯣꯏ ꯇꯥꯃꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯕꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯧꯐꯝꯗꯨꯗ ꯅꯥꯄꯤ ꯄꯦꯡꯕ ꯆꯠꯂꯨꯒꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯗ ꯑꯩꯅ ꯋꯥꯅꯕꯅꯤ ꯆꯠꯈꯤꯅꯨ ꯍꯥꯏꯅꯔꯝꯕꯅꯤ ꯅꯤꯡꯊꯦꯝ ꯑꯕꯦꯝꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯕꯦꯝ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯂꯧꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯕꯣ ꯆꯠꯈꯤꯅꯨ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯏꯕꯨꯡꯉꯣ ꯃꯆꯥꯒ ꯁꯥꯟꯅꯔꯒ ꯂꯩꯌꯨ ꯃꯥꯝꯇꯣꯟ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏ ꯔꯥꯁꯤ ꯅꯪꯅ ꯆꯥꯛꯇꯣ ꯈꯔ ꯊꯤꯗꯣꯛꯂꯨ ꯂꯥꯎ ꯑꯩ ꯆꯪꯉꯝꯃꯒꯦꯀꯣ ꯔꯥꯁꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯆꯪꯉꯛꯑꯒꯦ ꯑꯩꯁꯨ ꯑꯕꯦꯝꯗ ꯑꯃꯨꯛ ꯃꯃꯤꯠꯇꯣ ꯄꯩꯅ ꯌꯦꯡꯂꯒ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯅꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯕꯦꯝ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕꯗꯤ ꯉꯝꯗꯦ ꯃꯈꯨꯠꯅ ꯃꯆꯤꯟꯗꯣ ꯃꯦꯟꯁꯤꯟꯖꯗꯨꯅ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ ꯏꯃꯥ ꯕꯕꯥ ꯅꯈꯣꯏ ꯑꯩꯒꯤ ꯏꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯏꯉꯦꯜꯂꯦ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯒ ꯂꯥꯛꯑꯝꯃꯤ ꯑꯕꯦꯝ ꯑꯕꯦꯝ ꯇꯥꯗ꯭ꯔꯣ ꯑꯩ ꯂꯥꯛꯏꯌꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯋꯥ ꯑꯃ ꯇꯝꯕꯤꯒꯦꯕ ꯔꯥꯁꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯏꯉꯦꯜꯂꯦ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯅꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯕꯦꯝ ꯂꯩꯇꯦ ꯑꯩꯅꯅꯦ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯨꯆꯣꯗꯅ ꯊꯥꯛꯈꯤꯅꯦ ꯑꯗꯨꯒꯅꯦ ꯏꯉꯦꯜꯂꯦ ꯅꯪꯅ ꯇꯣꯏꯅ ꯑꯩꯈꯣꯏꯗ ꯑꯕꯦꯝ ꯎꯅꯕ ꯂꯥꯛꯄꯁꯦ ꯏꯅꯦꯗꯤ ꯀꯌꯥ ꯄꯥꯝꯗꯦꯅꯦ ꯑꯗꯨꯅ ꯅꯪ ꯃꯇꯨꯡꯗ ꯂꯥꯛꯀꯅꯨ ꯏꯉꯦꯜꯂꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯜꯂꯛꯈꯤ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯔꯥꯁꯤ ꯆꯠꯈ꯭ꯔꯤꯕ ꯏꯉꯦꯜꯂꯩꯗ ꯌꯦꯡꯂꯒ ꯃꯁꯛꯁꯤꯒ ꯊꯧꯖ ꯁꯥꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯅꯦ ꯃꯤꯠꯁꯤ ꯅꯥꯈ꯭ꯔꯦꯗ ꯏꯉꯦꯜꯂꯩ ꯁꯣꯠ ꯁꯣꯠ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯂꯤꯕꯗꯣ ꯎꯕꯗ ꯊꯔꯣꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯀꯞꯂꯒ ꯍꯜꯂꯛꯂꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯣꯛꯂꯒ ꯆꯠꯈꯤꯕꯗꯥꯏꯅꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯕꯦꯝꯒꯤ ꯃꯅꯦꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯂꯛꯏ ꯏꯃꯥ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤꯀꯣ ꯅꯥꯎꯕꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯏ ꯃꯆꯦꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ ꯏꯉꯦꯜꯂꯦ ꯃꯧꯄꯥꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯅꯥꯎꯕ ꯁꯥꯎꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯏꯆꯦ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯅꯤꯡꯊꯧꯗꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯑꯕꯦꯝ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯅ ꯂꯥꯛꯄꯗ ꯑꯕꯦꯝꯅ ꯂꯝꯕꯦꯜꯗꯨꯗ ꯃꯊꯟꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯊꯧꯔꯤꯕ ꯒꯥꯔꯤꯗꯣ ꯑꯕꯦꯝꯒꯤ ꯃꯃꯥꯡꯗ ꯁꯠ ꯈꯥꯝꯖꯤꯜꯂꯤ ꯑꯕꯦꯝ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯉꯤ ꯏꯃꯥ ꯃꯇꯧꯗꯨ ꯎꯕꯗ ꯂꯦꯝꯕ ꯅꯣꯛꯂꯒ ꯈꯪꯉꯤꯔꯣ ꯂꯩꯁꯥꯕꯤ ꯑꯕꯦꯝ ꯈꯨꯝꯗꯦ ꯃꯃꯤꯠ ꯃꯅꯥꯗꯣ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯂꯦꯝꯕ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯁꯤꯟꯗꯨꯅ ꯌꯥꯝ ꯍꯩꯅꯗꯕ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯒ ꯅꯊꯟꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯁꯤꯕꯨ ꯀꯤꯗ꯭ꯔꯣ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦꯗꯅ ꯑꯕꯦꯝ ꯂꯦꯝꯕꯒꯤ ꯃꯇꯧꯗꯣ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯃꯥꯏꯗꯣ ꯏꯁꯨꯛ ꯁꯨꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯝꯕꯤꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦꯗꯅ ꯍꯥꯏꯅꯔꯝꯂꯅꯤ ꯂꯦꯝꯕ ꯆꯤꯝꯕꯥꯜꯗꯣ
हाइफेट चिंगलगा लेप्लिबदुदगी खरा लैथोए अबेम हन्ना फावबो यंगमदना मखोंग अदो गम गम थांगदुना प्रप्रप थुना चतखि लाकनिंगनबा ममानबदुना यारेबा खरा यंगदि नमितो चोंथोकपा तारे नुपीने भाइरदि अवाथबी लाबदा फनेक सेटलसु मिसी खली नत्रो लेमना बाय हौजिकिदो अदुम याद्रो आई नुपीदो कोइदबा याद्रे यारे यारे को तो नंगी नुपी मयामदुना कमदौबा ओइरोइको अंगांगसे येंगबदसु इपंग पंगजबा माले प्लेदो खित तौबिरनु लेमबना नंगना मरोल अमा ngangihe कोइनिंगदबा नंग कोइरुनु खुंगंग नुपी कोइबगी महाव मुक तंगगे सिदोबु पुंसिने हिंगलिंगे सिदा मखल मथेल महाव तंग तंगदना नुंगाइ थोकदबने अपंगजाव असुमना नोंगमु नोंगमा हौखिबना अबेमगा लेमुगसु असुम नक्सिनरकपना थमोय थमोय तिनदुना नुंसिनरके नोंगमा नुंगथिलमा अबेमदो इंगेलगी मनाक्ता लाक्तुना लेमबगा मखोय अनिगा लैनरिबा मरीदुगी मतांगदा वारी सारमे इंगेलने करम कांदा थेंगनरगा नुंसिनरिनो हाइबा नंगबो अबेम नुंगाइतना इंगेले आई मागी मतुंग इनख्रगे खनबा याबसु खले मसी नतना आइगी पांबै लेट्रे फोन सिसु माना पिरखिबने अदो आइना मंगोंदा फोन तौबदा मादी पाइरक्ट्रे आई हौजिक करी तौगनी आइगी फिबमसे इनेगा मामगना खंख्रबदी आई करी ओइगनी नंग आइगी मतेंग अमता पांगबियु नंग नतना आइगी मतेंग पांगबिनबा कनासु लैट्रे इंगेले खरा साउना अबेम नंग पंगमलिको नुमितुदा नंग मागी मतुंग इलौबा याद्रो नुपा आइसिदी अदु ngaktani लेमना अबेम आई ngasiगदी युमदा हलगे नंग युमदा फजना चंगोको वादो हारमलगा लेमबा गाड़ीदो स्टार्ट तौवे अबेम सुट सुट कप्तना दादा आइसु नंगी नतुंग इलगलगे आइगी फिबम सिदा युमदा चंगबा आई ngमोय नुमितसु ताखिदौरे आई लेहौबो ngमोय आइबु पुबियो लेमबा साउना अबेम आई नंगबु लौरोय हुंदोकलमगे हाबदी नत्तेदना ngasi tangdi nang लेहौखो हाइबने आई हेंगमक नंगबु सोजन लौबा लाके करिगिनो नंगना असु याम थाजद्रिबसिबो दादा आई नंगबु थाजदे हाइब नत्ती आई युमदा चंगबा ngमरोय आई नंगी युमदा लागे अबेमदु लेमबगी गाड़ी मनिंगदा फत्तों खले लेमबा साउना थुना कुमु आई हाइसे नंगोंदनी फागी नते अबेम मसी लेंगदन असुमक फमदे अबेम कुमु हाइबा आइना नंग पुनिंगदबा नते आइखो इमादो हॉस्पिटल दा पुखतलेना फोन तौरे आई चलगे असी यारगा अबेम गाड़ी दुदगी फिंगना इंथरमलगा यांग थौदुना चतखि अबेम वारीदो लीबा लोरकपदा मसिदबु आइना नुमितुदा करी तौबो ngमदुइनो इंगेलैना फरे माना दुमना तौरबदी मागी नंबरदो अइंगोंदा पिरो लेमबगी नंबर पिरमलगा अबेमसु चतख्रे इंगेले नंबर दुदा डायल तौके तौवे थारो साउना मसागी मुखुतुदने फोनदो ताप मुल्लगा तौबा यारोय इमागी बेमा नंग मसीगी मतांगदा नमानबी ओइरबसु मिनुंगसी उत्पा यादे नंगसु खंगलिबा नत्रो मखोयगी मनीदुगी मतौदो नंगोंदा मु
ꯑꯣꯟꯁꯤꯜꯂꯛꯀꯅꯤꯅꯦ꯫ ꯏꯃꯥ, ꯑꯩ ꯑꯕꯦꯝꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦꯕ, ꯃꯈꯥ ꯇꯥꯕꯗꯤ ꯏꯃꯥ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦꯕ꯫ ꯏꯉꯦꯜꯂꯦ ꯑꯅꯝ ꯀꯟꯗꯨꯅ ꯂꯦꯝꯕꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯄꯥꯏꯔꯛꯇ꯭ꯔꯕꯗꯤ ꯐꯣꯟꯗꯣ ꯍꯜꯂꯒ ꯇꯧꯔꯨꯔꯅꯨꯅꯦ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯏꯉꯦꯜꯂꯩꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯟꯗꯨꯅ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯉꯦꯜꯂꯩ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯣ ꯄꯥꯛ ꯍꯦꯛ ꯂꯧꯈꯠꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯅꯝꯕꯔꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯛꯄ ꯅꯪꯍꯧꯗꯅ ꯇꯠꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯏꯉꯦꯜꯂꯩ ꯐꯣꯟꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯝꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯐꯣꯟ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯏꯉꯦꯜꯂꯩ ꯍꯟꯗꯛꯃꯨꯛꯇꯤ ꯊꯨꯅ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ, ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯜꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯦꯜꯂꯩꯅ ꯗꯥ ꯂꯦꯝꯕ ꯅꯠꯇ꯭ꯔꯥ? ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯈꯨꯝꯂꯛꯑꯦ, ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯏꯉꯦꯜꯂꯩ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯑꯦ꯫ ꯗꯥ ꯂꯦꯝꯕ, ꯑꯩ ꯏꯉꯦꯜꯂꯩ ꯑꯕꯦꯝꯒꯤ ꯃꯃꯥꯟꯅꯕꯤꯅꯤ, ꯉꯁꯤꯃꯛ ꯂꯥꯛꯄꯤꯌꯨ꯫ ꯐꯣꯟꯗ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯍꯣꯔꯦꯟ ꯄꯨꯡ 2ꯗ ꯑꯩꯈꯣꯏ ꯈꯨꯟꯖꯤꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯉꯥꯏꯔꯝꯃꯒꯦ, ꯑꯩ ꯊꯝꯃꯒꯦ꯫ ꯋꯥ ꯈꯔꯗꯣ ꯍꯥꯏꯔꯒ ꯏꯉꯦꯜꯂꯩ ꯐꯣꯟꯗꯣ ꯐꯠ ꯊꯝꯈ꯭ꯔꯦ꯫ ꯂꯦꯝꯕ ꯉꯛꯅ ꯑꯦ, ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ, ꯃꯇꯥ ꯑꯃꯅꯤ, ꯋꯥ ꯉꯥꯡꯕ ꯅꯪꯍꯧꯗꯦ, ꯑꯩꯕꯨ ꯆꯠꯂꯨꯈꯤꯗ꯭ꯔꯅꯦ? ꯍꯣꯏꯗ, ꯑꯩ ꯅꯨꯄꯥꯅꯤ, ꯑꯩꯅ ꯉꯝꯗꯕꯗꯤ ꯌꯥꯗꯦ꯫ ꯁꯣꯝꯗꯁꯨ ꯏꯉꯦꯜꯂꯩ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯕꯦꯝꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯅꯣꯛꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯍꯤꯡꯆꯥꯕꯤ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯣꯏ ꯍꯦꯔꯣꯗꯣ ꯃꯀꯣꯛ ꯁꯣꯏꯗꯅ ꯉꯥꯎꯔꯝꯃꯅꯤ꯫ ꯍꯣꯔꯦꯟ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯑꯁꯨ ꯅꯪ ꯀꯔꯤꯝꯇ ꯍꯥꯏꯅꯨꯀꯣ, ꯄꯨꯡ 2ꯗ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯨꯛꯇꯣꯛꯇꯅ ꯄꯩꯊꯣꯛꯇꯅ ꯂꯩꯔꯅꯨ ꯏꯕꯦꯝꯃ, ꯈꯔꯁꯨ ꯌꯦꯛꯁꯤꯟ ꯈꯣꯠꯆꯤꯟꯗꯅ ꯂꯩꯌꯨ꯫ ꯍꯣꯔꯦꯟ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯃꯣꯠ ꯆꯃꯣꯠ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯩ ꯆꯠꯂꯦ, ꯏꯃꯥꯅ ꯊꯤꯔꯝꯃꯅꯤ꯫ ꯑꯕꯦꯝ ꯏꯉꯛ ꯉꯛꯅ ꯏꯉꯦꯜꯂꯩ ꯆꯠꯈꯤꯕꯗꯣ ꯌꯦꯡꯍꯧꯋꯤ꯫ ꯂꯦꯝꯕ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯤꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡ 2ꯗꯤ ꯈꯔ ꯍꯦꯜꯂꯦ, ꯃꯈꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ, ꯃꯈꯣꯏꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯥꯏꯔꯤꯕ ꯖꯥꯠꯂ? ꯉꯁꯥꯏꯒꯤ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯅꯨꯄꯤꯗꯣ ꯃꯀꯣꯛ ꯈꯔꯗꯤ ꯆꯥꯛꯄ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯥꯎꯕꯅ ꯏꯆꯦ, ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯖꯥꯠꯂꯣ? ꯏꯉꯦꯜꯂꯩꯅ ꯈꯪꯗꯦ, ꯑꯩꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯅꯥꯎ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯁꯤꯔꯥ? ꯅꯥꯎꯕꯅ ꯇꯜꯂꯦ, ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯆꯣꯞꯄꯣꯏꯗ꯭ꯔꯣ? ꯑꯅꯤꯗꯨꯅ ꯇꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯕꯗ ꯂꯦꯝꯕ ꯃꯃꯥꯏꯗꯣ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯈꯤ꯫ ꯂꯦꯝꯕ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯏꯉꯦꯜꯂꯩꯒꯤ ꯏꯪ ꯏꯪ ꯂꯥꯎꯅ ꯔꯥꯁꯤ ꯂꯩꯅ ꯅꯤꯡꯊꯤꯖꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯆꯥꯗꯧ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯥꯎꯕꯅ ꯏꯌꯥꯝꯕꯔꯥ ꯂꯦꯝꯕ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯦꯝꯕ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯋꯥꯗꯣ ꯂꯠ ꯂꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯃꯥꯅꯤ, ꯑꯩ ꯂꯦꯝꯕꯅꯤ꯫ ꯂꯩꯄꯨꯜꯒꯤ ꯑꯍꯤꯡ ꯋꯥꯔꯤꯁꯤꯒꯤ ꯁꯤꯖꯟ 2 ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯏꯄꯤꯁꯣꯗ 14 ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫
ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯣꯅꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ